Imphal West ki manung chanba Kangchup Chingi saruk oiriba Singdada kuki militant singna chatharakba attack ta maitai na hama laikhidre mioi amana sokle. Manipur da hauzik thokliba irang asi Congress Party na thokan badang na Union Minister Dr. R.K. Ranjan na maral sirakba si laibak thivani haina CLP ki leader Okram Ibobina fongdorapli. Amasong Manipur ki fibam yang sinaba numit nini ki khongchata Indian Union Muslim League ki MP Mari yamadi parties ki luching ba ani ngasi Imphal da thunglakre.